Manipurda ngasi khangkhangawdana ngasi mihan punthorliba amadi lutpat torliba khudingmak ase ngasi India sarkarna kanana tawribano haibase khangna tuminna leisinba se khoi Manipur praja amoina yaningde ngasi singdagi iramdam Manipur sigi leihaudagi kakhiba MLA mantri singsina ngasi India de Manipur dagi to khai tarage haibase ba misla lhawba buki bra haibase khoi praja mi amna hangingba ma poi ngasi lalasina saitheng oiraga saitheng phanglibase praja bu yengsin biba amadi sembi bangamoi taba lairagadi Manipur praja aikhoina isagi iramdam amadi isagi iralitum ngaksanabagi damaktada isada matik chaba khulai pibiyu aikoi Manipur gi ngakphai kannabagi damaktada aikoi gi singrida i marik ama selim khai Manipur gi ngakphai di kaibu yaroi haibase aikoi praja miyam gi apambani Manipur ki saktam Manipur ki saktam Singi tami ki apun masaktam Tami ki apun masaktam Saktam Manipur ki